नुपी ओइबिसिंग महै मसिंग तमहनबा तंगाई फदे दुबु करंबा मोंगदा मखोइबु महै मसिंग तंबिगदगी हाइबसिदे यामना चेक्सनिंगाई ओइ हैना गवर्नर डॉक्टर नजमा हेप्तुलाना फोंदोखरे मणिपुर की पॉलिटिक्स की पुआरीदा हनहानबोइना स्पीकर खेमचान यावना एमएलए सिंह न्यू दिल्ली की पार्लियामेंट हाउस दा ओरिएंटेशन प्रोग्राम में यावबु चटगनी Denba chahi lising ani tara taruk tara tareta India government na target ki chada tara nipan hena tax khongot pangamle Rajasthan na makok ta laikre amasung Nero KFC sangakpom na taret suba Said Manoranjan Singh Memorial CRPS Football Tournament ki winner oikre Mayam Kurum Zari Dom Yang Birabas Impact News ni ay bidyarni tinguzamna pungja si fawagi maroiba pau sing miyam da pizari. Haurakli bangang sing maroi na nupi macha singbu mahai masing tamhan ba tangay fade haiba pau jelasi malem gi mafam kaya da sandok lunaba India gi nupi ahung khakki oiba malem khongchat ngase Manipur gi Governor Dr. Nazma Heптulana Hotel Imphal dagi lamthakre. Nupi oibising bu mahai masing tamhan ba tangay fade adubu karamba moongda makoibu mahai masing tambigadagi haibasida yamna cheksaningai oi haina governor na lamthabagi thoramda phongdokre loinana aikoi gi society da akaiba oiroidaba afaba chatnabi gi matau tamlabadi western gi chatnabi khak natana malem gi tongan tongan ba leibak sing gi chatnabi matau tambada akaiba leite haina su governor na phongdokhi Rotary India na angang singbu mahai tamhanna bagi damak paikhalakpa Rotary India Literacy Mission bu malem pumbada sandok lunaba numit humdrani gi oiba malem gi khongchara se March thagi tang kun taruk tagi Coimbatore dagi lamthara khibaga loinana ngasidagi amuk India gi wangmada chatkinaba governor na lamthakibani khongchara se sarukyariba Coimbatore dagi Rotarian Minakshi Arvind amadi Mukambikai Rathinam Amaso Mumbai dagi Priya Rajpal Haribi nupi ahumasina malem gi leibak kunmarida mission ase sandokani Myanmar Thailand Belarus fauduna UK da loisingadaba khongchara sida leibak singadu da leiba India gi diaspora sing unaduna angang sing maroina nupi macha singbu mahai tamhannabagi matangda paujil kya sandokadauri Yes, we need education. We want our girls to learn, to educate. But be careful that what kind of education we give to our girls. Because we should give it to them a quality education. The values that we cherish from our Indian ethos and history. A lot we have copied from Western culture, Western ways. No harm in picking up the best from every country, from every culture. But we should be proud of our own culture, our own history, which is great. Manipur की politics की पुआरी दा इहान हानबोइना Manipur Legislative Assembly के MLA सिंह parliamentary proceeding मरिक चुमना खंगहन्नबा New Delhi की parliament orientation program अमा यावबु चटलगनी Nauna MLA oiraklaba amadi hana MLA oirabasing yauna assembly da kari tawba yai natraga yade haibasing matangda kupna nainagadoriba orientation program se Bureau of Parliamentary Studies and Training BPST Lok Sabha Secretariat na sinduna April 5 dagi 8 fawbu pangthokani Manipur Legislative Assembly ki Speaker oiriba Yumnam Khemchan gi lamjing makhada Manipur Legislative Assembly Secretariat na haizabadagi Bureau of Parliamentary Studies and Training na orientation program asigidamak ayaba pirakhibani Manipur da leriba MLA humpu makta haiba orientation program asi yawnaba Manipur Assembly Secretary na mangjawna na khanganke Adu bulaiba ki oiba thaugai kya leiba madi hauzik oiriba ising chawbagi fema masina maram oiraga haiba orientation program asida Speaker Yumnam Khemchan yauna puna MLA kunmathoi khaktamak saruk yaragani masida Minister Mari amasu saruk yabaga loinana MLA sing asigi marakta BJP INC NPP AITC NPF amadi independent ki karakpa MLA sing yauri ngasi Manipur Legislative Assembly Secretariat Paumi Singh unabada Speaker Yumnam Khemchan haikibada MLA Singhu parliamentary proceeding ningthina khanghanduna democracy ki wahanthok leina lebak ngakpa ngamnaba orientation program assistant ba haizakibani masida Manipur Legislative Assembly Secretariat ki official manga susar yagani haiki Panwe yabadi English amaga chama pan humdra ni thoida ihan hanboina linkhat kiba Manipur Legislative Assembly ki puwari da MLA Singhu mapungfana parliamentary proceeding khanghanaba parliament chattuna orientation program yawbasi handaki asina ahanbani
Raghunandan Sharma, Honorary Advisor to Bureau of Parliamentary Study and Training, si unajarakanda maruina newly elected members in the face of problems and how to be an effective legislature. Si matang sida ayam well known doinaba wari sanabadagi sigit program ama April ki tang manga dagi na teret phau ta tawrasi haidana silakpadagi Manipur Assembly da leiriba MLA kunma thoyama ayawna duga official manga ama yawna orientation program si yawna widam ta ngasi pung andiga minute tara gi flight ta Impal tadok lagani. Imphal Khwairaman Kaithel da sitpa sengba tawriba se Kaithel famfam pinaba tawba natte malengge amata ngairaba Kaithel asibu luna nana thamnabani haina Mahut Minister T.H. Shyamkumar na phongdokre. Ngasi mahaki quarter da paumi singu unabam da Shyamkumar na haikibada street vendor phamliba ima singisu mafam chana Kaithel famhannaba kana hotnari loinana malengge amata ngairaba nupi sing khaktagi oiriba Kaithel asigi saktam ngaknaba boleba lakpa madi atopa semjin sajanbagi thabaki natana Kaithel asida nupa changba thinglagani haina minister na phongdoki mahangna makhata na hai ima sing na apamba sing loina mak thabakta onnaba hotnari Kaithel asibu luna nana thamnaba hotnabada dedicated volunteer khara thamduna sitpa sengba tawba sida Kaithel phamlibi ima sing na nungaitaba yawrabadi hayengdagi volunteer sing mafam adudagi lawthokani haiki Nakal amaromda ngasi forest amadi environment ki minister su oiba T.H. Shyamkumar na forest environment amadi horticulture department ki official singaloina na Imphal East ki manung channa andro amadi nungkot ki lona badalai mamfam sing semgat na bayeng sinki utara sing thaduna umang wamang yokhatpa amadi chingdagi chentharakpa ising bu mafam chana sizinanaba thaurang kaya paikhatpada natana mafam adugi akoi badalai ba miyangi economy da ahongba purakpa yanaba hiram kaya gi thabak paikhatnaba khongchetati yengsinki Tungda Androda Laiba Kasturba Gandhi Balika Vidyalay ki fibam yengsinki loinana hariba vidyalay se nyom chumnamadi lunanana mahiroi chahum lom ningthina mahimasing tamhalamki loinana minister na makhata na vidyalay se gi yaifhana bathabak kya paikhatkani haina thajaba pikhi How to keep the Imphal city demonstrate tawbani Imphal city si kamaina thamgadage habagi koi youth singdu phajana mateng pangan demonstrate tawbani koi youth sing sida koi gi ima kharana ngasi Facebook da thaglab kanda koi nupi nga te Kaithel sida keno tawduna haiba mapan thokpa nungaite haiba koi nupa koi naha myam leibodo haibodo ai hayang madu ima sing ai hai mi sing loi lokthokane aduga maruina Imphal ki Kaithel manong sida koi pot leiba lakpa natana nupa am phau sangba yadabagi koi pot yonba yadaba pot thangjanba yadaba adi cha yonba yadabagi do koi ima ki saktam singang no honabada koi ki manung da latin panari ba ima sing panari ba toilet panari ba washroom panari sing koi nupi ngak tana koi sintok na ba pandama ma da koi Kaithel phami ima myam tana jaraga adagi municipality tana jar mo tana jaraga koi madupun na ima sing hai apam khode mo da koi phangna ba hona gani ima sing na sahi kaya adagi risang sinang ngasi ngak tana kana lakpa ima Kaithel ima saktam masi koi sida koi ngak na ba koi sapsaba gamin asi sapsaba thodang lai Imphal International Airport da Anti-Human Trafficking Unit Imphal West na Singapore da yonthoknaba punaba hotnarambadagi kalle haiba nupi macha adu yumgi ayaba yawraga chatkibani haina nupi macha adugi mapana sengdorakli Paumi singu unaba amada khaizamang tawthangna hai mahaki macha nupi adu yumgi laita lairaba khara koknaba haiduna hanadagi Singapore da thabak tawduna leiba makhoigi khulgi thaumi kobi nupi amaga wat tanaraba matungda thabak tawnaba thabani Adubu pau phaunaba watpamdi asoiba kharadagi mahaki machanupi adu airport afabani mahaki machanupi adu bu traffic tauge tauramle haina maral siriba lingnyo kipgen apokpa haukhulan kipgen sina mahaki machanupi bu traffic taubanate lingnyo kipgen de Singapore tamna chatnaba ticket piba lakpa miyoi hanadagi khangnaba miyoi natte Lingnyo kipgen amadi thauni di hanadagi khangnaba miyoi ni amadi thauni na ticket adu khara sinabiu hairakpadagi lingnyo kipgen na airport ticket piba lakpani haina khaizamang tawthangna sengdoki Nakalamaromda magistrate order amagi matungina shelter home da laiba mahaki machanupi bu yumda amuk lakhanba yanaba mari lenaba authority na mateng pangbiu haina khaizamang tawthangna appeal tawrakli Ei imung manung kanna wabanina ei isamaksu thabak suba jate kinni nunga chawa amale ei nupi na su ensang napi zonba azuk da phangba azuk da chawa loiba nungdang da phangba nungnang da
loiba thomi di chahi kayano ma di Singapore da le aduna ma le tare di ei thaba ngamoi ma le banina mana su thaning re di thao ei Singapore da le ei na tha jaba ma le banina tha gi doba ei gi ichanupi se ringneu kipgen na zone ge doba nate ei koi imung manung waman dana Singapore da thabak to nanaba thabane Ultra Sanglen Sana Konung na Sinduna ngasi Kong Balai Thong Fat Pamadi Sajibu Laikul Tawbagi Thoram Pangthokre Nakal Amaromda Jahi Asigoina Laibak Asida Salan Kanba Madi Nupi Angang Singda Anaba Oigani Miyamna Jackson na Lainaba Ultra Sanglen Sana Konungi Maikaidagi Thamlakli Ultra Sanglen gi Paujel se Maroina ngasi Kong Balai Thong Fat Paga Mari Lainana Laikul Tawbada Pirakhiba Lai Paunani Hairi ngasi pangai da laiba kongba lengang pokpi lai kolda kongba leithong phatpaga mari leinana angom pokpa pham maiba famgi kom tawbada tin throk amadi ningthem pokpa famgi komda mahu kanba kakcheng thengnaki sana konungi ningthau maiba ningthaujam ibochauna paumi singda fongdorakpada laifam sing asigi komdagi fangliba potlam sing asina takle madudi laibaga sida awaba nangba yeknabana laibak asida changsinduna phattaba tawgani loinana nupi angang singda anaba oihangani haina laipau piri phibam asida laibak miyamna checksina laibagi tangai fadaba leire haina ningthaujam ibochauna makha takhi Lai hak taktagi soifadraba thauram ama oina ngasi pangthokiba thauram aduda Ultra Sanglen Sana Konungi angamathau amaiba amaibi kyana sarukyaki Panba yaba amana Kongba leithong phatpagi thauram asi chahi khudingi oina sajibugi taret nipanba numitta pangthoi loinana masigi tarakpa thauram ama oina Kongba leithong phunba sajibu kunma thoini panbada pangthoi Kongba leithong phatpamgi Kongba leithong phunbagi thaumaraki numirasida nong chuduna leibak asida leiba amodakai phattaba awana pumba chamthoi haina su thajanai Pore mate lepak ta leire nupi mununa ja oibi singsina mioi bagi chana lonjat magi makum matha thagi lesat lakpa akti akai thoktana ba chada naudana ba lepak ta sawong huma yaiphabu oina bagi damak haibadi macha yaudra ba mapani amom satrabadi poktrabadi awa ba haibadu oinai adu oidana bai damak pore mate baki akang hi amai maisau singna ningthoreng ya thang matung ina maina wai tangna samna komle thong phatpa sajibu le thong punba haina sajibu tha khudingi jahi kumja khudingi pangthok chuna lami sajibu tha hek nongma sarawa hogibadagina tarene subonamita komle thong phatle aduga mathang amuk tarakpada kungini pani subonamita amuk laithong phungani Numin Mari ni chumna chathagadaba Manipur Institute of Technology MIT Week 2017 ngasi hawdokre Sana khonaba amadi literature gi lamsingda ngasidagi hawraga tha sigi taret fawba leptana chathagadaba MIT Week ase Takel Patulaiba MIT gi campus ta Manipur University gi Vice Chancellor Adya Prasad Pandey na hawdokhi Tharamasiga Mari Lenana Institute Sigi SM and ST category da chanba mahiro singda Notice Quality Improvement Program gi makhada tablet mobile sing VC na khutsina khiloinana postgraduate oiraba mahiro singda fellowship yanthoki ngasigi tharamadu sargyakiba Institute asigi Assistant Professor Dr. Konsam Rambhana Sports and Literature gi lamda Institute asigi mahiro singi hai singba sing othoknabagi tanja piboina MIT Week asi pangthokpani Wikasig event singda makomathang tarba mahiroi sing Manipur University ki thakta pangthokpa sports amadi literary event singda sarukya hangani MU ki thakta mai paklabadi notice regional event amadi national ki thakta pangthokpa event singda sarukya nabagi khudong chaba sing phangani haiki asigi MIT week se chahi khudingi pangthok jaba student ki activity amani masida akoina literary sports competitions mayam tawri angang sing se house mari khaidoga angang sing se distribute to thoga moi mayam se inter house competition tawraga first second third taba sing se akoina amuk moi sing se representative oina akoigi MIT se represent tawnana ba thai akoina different competitions ta sina MU the suppose khalak pataraga di moi sing se amuk northeastern region or regional dagi amuk thai aduga tharaga adudagi am khandana khoi chhatra sing se national level lo bo yaw khare national da prize phangakpa chhatra mayam yaw khare Koirengai Airfield Historical oiba mafam amoina semgatnaba state government sinanaba chief minister Nongthombam Birena prime minister Narendra Modi da aiba cherol thaduna taksinkhre mamang thagi kuntareta CM na thagi cherol duda Malemgi ani subalanjau matanda senkiba British samasung allied force na sizinakhiba Koirengai Airfield ase Englishing amaga chamapan nifumari gi Battle of Imphal gi maroiba supply amasung reinforcement ki mafamni Manipuri singa matam sangna loina duna laklaba puwari gi oiba mafam ase haujiki oina defense force na leiri amasung semgat sagatpagi thabak kharasu tawri haibaga loinana puwari gi mafam ama oina semgatnaba defense ministry da status sinanaba PM na taksenbiu haiki hairi
State asida laiba tongan tongan ba kangluk singi marakta mangkraba thasaba amu hana hanjin hanaba mahaki approach human approach no oigani chingtam anigi marakta gap laiba se samjinnabagi mahaki kholaudi chingda chatlu haibasini haina chief minister nong thombam birena mahaki office chamber da ngarang hills journalist union gi miyoi sing unabam da phongdoki haina chief minister secretariat ki chairol amna khangalakli union nasina tongan tongan ba demand sing yawa memorandum amasu pisin ki haina chairol sim khatari Manipur dagi laikhidraba Naik Subedar Sanayama Komgi mafam the Indian Army na ngarang Imphal International Airport da ikai khumna botkre. Naik Subedar Sanayama Kom India gi ngamkhai line of control LOC da operational duty pangthok lingai da laikhidabani. Mahaki thawai yaudra bhakchang adu ngarang Imphal International Airport da puraklaga mahaki pongna fam lamdam moirang mantakta putringai mangoina na ikai khumna ba utkibani. Village Defence Force BDF singi tolo matam gachuna na hengat pa madi service security thambiyo haiban chingba demand singbo lengak asina thabak oina utpi dabagi mayok talakleba April 3 tagi BDF singna duty lepagi khongjang jangsin ba hauragani haina All Manipur BDF Welfare Association ki chairol amna hairatli duty tawdabagi khongjang asida Manipur gi district 13 ta laiba BDF personnel lising taraga subna yangkhaina uniform setuna duty tawram labdi makoi gi mathakta association na lorpa ware aduma sana ya jagadabni haina chairol sin checkson wa thamlakli Amaromda, Home Guard Singna Fangliba Sanfam as a police constable Natraga IRB Gamana Pibina Bataksin Warol Manipur Chief Minister Pisin Krehaina, Manipur Home Guard Employees Welfare Association Gerald Umanahiratli. Kiramasida, Chief Minister Nasulum Nalogdana Marilena Bache Chamson, Pirak Navakangala Kibagaloina Natuba Matam the Tabu in a Pangtok Pirakani, Kanbada, Nungaiba Poen Cherosum Katarakli. Manipur da laiba lairaba nupi singna senthang thada duna marondom hingnabagi lambi da mateng pangliba Chanura Microfin Manipur gi tarasuba mapok kumon thorom pangthokre mapok kumon thorom adu konung lampak tu laiba lamyan basyanglen da financial organization asina sendona pangthokhi thorom adu da Manipur gi chief secretary Onabaki Sur yauna Reserve Bank of India gi general manager Northeast Development Finance Corporation Limited NABARD Small Industries Development Bank of India gi makok thongbo officials sing masung masak naiba miyoi kyana sarkyakhi Lamdamasida Chanura Microfin the Gisentang Lautaduna Maromdom Lepcha Bangamlaba Halamadi Naha Oirabino Picasso Tauramadu the Sarkyaki. Mapokumon Tauram Manungda Financial Organization Asida Gisentang Lautaduna Masamasagi Industry Macha Linkatuna Mai Paklava Client Kiasu Kodol Potamduna Ikaikum the Potki. Organization Sig founder of the CEO Oriba PK Kumanna Chanura Microfin Lamdamasda Lairiba Nupi listing Tara Henbada Sentang Tada Duna Kanaba Piri Organization Si Lamdamas the Mai Papa Financial Organization Ama Oina Kumpam Sembangamle Hainafongdoki. Late Lirana Awaba Masruk Oriba Formal Credits Delivery gi sakthung si phangdraba banking gi facility phangdraba imaibel singi ahongwa punsima pornaba changsalakba yamna historical oiba adugumba numitne Chanura Microfin Manipur na ngasi bhauda khoina imaibel singda packet chariwa program sida RBI gi guideline inba masigi senthang je akoina praja miyam dagi deposit lawdaba saving lawdaba aduga aina yadaba RBI na yadaba thabak singa se amata tawdana Akoina interest RBI ne lepa mamandrugi hendaba prajamyam dagi deposit makhal amatagi deposit lawduna funding agency aduga bank singa samnaraga akoina senthang se akoi maibel sing da pijabani Imphal West ke additional SP operation Dr. S Ibom Chagi Liching Makhada Commando Imphal West ki second officer in charge Somayo R Simrena Liching ba commando team mamana Lalhaulup Jeliarung United Front Jet UF ki collector Amalangol Game Village dagi fare hairatli Farabamyo edigi maming Johnson Kame Chahi Kuntra Hundoi Apokpa Achui Kame None District ki Khopum dagi Namkalong Part 2 dagi Hauzikna Langol Games Village Zone 3 da Laibani Mahakase Lalhaulup asigi self-style finance secretary Gai Chongpau alias Benjamin Kauba Magi Makhada Miyamdagi Nam Haduna Sel Kongat Pamisakni Hairi Makhataba investigation ki Damaglamfel police station da Sinakre Hairatli Manipur University campus Cheliba Chandra Nadi Turel Amadi Lilha Khong Maril Sengdok Pagi Thabak Hauzik Kana Chathari Singzamai Kawa Naurem Lekai Thongju Madi Kyam Gai Mai Kaida Maukhatuna Thumliba Ising Ase Turel Maril Asida Puthakigani Higher authority ki instruction matung inna madi Maikaya Somgi Miyam gi Khudong Chanabagi Damak Chandra Nadi Turel Mathakta Manipur University authority na Sazilama Dam Adusu Thugaiduna Ising Mapungfana Chentha Hanbangamle Hiramasing Matangda Thongju Part 2 ki Pradhan Namairakpam Chingkhaina Phongdokibada
Thongju Parwan amasung tugi club singi volunteers sing amdi Langthabal Assembly constituency gi miyamga loinana Chandra Nadi amadi Lilha Khongmaril sengdokpagi thabak chathari basida Thongju SC gi MLA Works Minister Thongam Biswajitna Porcelain excavator amayauna sel gi tingbang piraki amadi Langthabal SC gi MLA CAF and PD Minister Karam Shyam Speaker Yumnam Khemchana su sel gi tingbang piraki bagaloinana MU authority yauna akobida leiba oil pump singnasu diesel housing tingbang lakhi haina phongdokhi Honorable Minister Repo Hokip Amasung Karang Samna MU Manung Ladiba Chandana Digi Dama Situgayo Tapira Masida MU authority ne sumateng pangbibo ina prajamayam interest da ayaba bibidno hoi tugaijare aduga dama sigi demori basaruk mechina tugaibang amdabasi akoi manual oina huji makata na tugaijagini hariba Chandana Marin asida cheliba sing asi karai da athing balai rige haina akoi thabo asi numi nini humni chathajagini aduga loilorena akoi chathajari basida karoi lekai da leibiriba angamba mateng pangbirakini haibi thajaba thamjari Khurai Kendra MLA Laisangthem Social Drugili Ching Makhada Madi Khurai Kendra Development Committee na sindunang ase Kongpal Kongkham Laikai Imphal East Police Station gi manak nakna leba drain kaya su sengdokre Banbaya badi numik kharani gi mamang di leptan churakli banong na Khurai Assembly Constituency gi manung chanma mafam kya da oihelakli ba khudong cha da basna maram oiraga mafam kya sengdokpagi thabak cha tharakli bani Ising Ichagi Awaba Mayok Nariba, Nauria Pakang Lakpa Assembly Constituency gi Hauba Marak, Irom Lekai gi Miyamda, Assembly Constituency Asida Mirep Oikiba S Manautona, Jengamadi Hawaii Chengwa Ilem na Yentokre. Nong Khaziktang Hek Chubaga Lamda Madongi Miyam Ising Ichagi Awaba Mayok Nariba se, Tungkoiba solution ama Putoktuna, Yaifana Basinbio Haina Lamda Madongi Miyam na Fongdok na Kibagaloinana, ex candidate na Lauriba Taudangu su Tagat pa Fongdoki. Imphal West ki Konthauzam Assembly Constituency ki manung channa laiba top khabida khulasi ki nahasing na iseng pathoktuna chenthorak liba turel gi launam bal sing thon kre jahi khuding gi ichau thoktuna pat kumna lairaba khulasi bu kanbina ba marilna ba authority da khudak yoiba madi tung koina chatka da solution pubirakna ba top khabi khunja sing na appeal tawrakli Madang Swaisida break Amalozage, Manipur Madi Malingi Tongan Tongan by Ipau single no break the Gam Tuna Hanjarake, Impact News Boom, Idang Tatu Nalebu. Mayam Bomuka Nataram Nocturry Bulletin and Sing Makataba Pomi and the Pizzery. Jahi Sigi March Contra Mathoida Loiki Batangai Basten Bachahi listening an Itara Taruptara Tareta, direct the indirect text, Kongat Pangam Haina Tamlamba Pandam Dagi, Chada Taranipan Hena Kongat Pangamle Hairi. Minister of Finance ki matung ina lupa crore lakh tara taruk dasmik maudra taret ki tham ki target adudagi hena lupa crore lakh tara taret dasmik tarak khongat pangam ki bani haukiba senba chahi taruk ki manungda mamang chahi asana khwaidigi yamna tax khongat pangam bo oiri March listing ani tara taret faubada direct tax oina lupa crore lakh nipan dasmik nifu taret khongat pangam ki masina listing ani tara manga tara taruk tagi chada tara mari dasmik ani hena chatli indirect tax na senba chahi listing ani tara manga tara taruk tagi chada kuni thoi hena handa ki senba chahi asida lupa crore lakh nipan dasmik humfu humdoi khongat pangam ki personal income ki tax su mamang chahi ki Mamangi senba chahi ga yeng nabada chada kun mathoi hengalakli aduga rajasthan chada yankai humdoi gi changda tax khongatuna senba chahi lisingani tara taruk tara taret ki khwaidigi yamna tax khongatpa state oiri Directorate of Information and Public Relations ki press release khuding mag April ahumdagi hauraga Directorate asigi website DIPR manipur.gov.in da thagatpa haure haina DIPR dagi thadorpa chirol na khangalakli Government ka mari lenaba pau khudimak miyamda matam chana yohanabagi pandamda khongthang as lokhatpani hairi loinana government ki program policy information amsung scheme na chingba singi matangda akupa pau lobang ngamnanaba director asigi information staff amamam chief minister yauna minister khudimata attached tawduna thamle haina cherol sim khatari National Award Fangkraba filmmaker Oinam Doreen ki anuwa film My Name is Iona UK ki Tangible Culture Prize fanglakle Hairu film ase March 18 ki April ama fawa UK ki Bristol da pangthokiba taramanga suba RAI Film Festival gi damak malengi mafam kayada ki film kuntra taruk khangatpada yaukibani Hairu film ase Meghalaya gi East Khasi Hills ki Konthong village da nambani film ase Luhong labi machin manau ani ki punsida yumfam oibani
Hariba khungang asida chanabi ama oina leiramba isai gi tanthabu miyoibagi maming thonbagi chanabi adubu film asina amuk nauhauna na wahan thokpi na hotnari. Film asina mana fangle tabada Kongthong village ki khunja sin harau tayamba fongdorakli. Bristol da world premiere utaba matung My Name is Eo makhatana atupa film festival kyada utkani hairi. March 28 hauduna Palace Compound laiba Manipur State Film Development Society da numit mapani chumna chatharakiba filmmaking workshop ngasiloisin kre. Films Divisions Government of India, Directorate of Information and Public Relations Government of Manipur, Manipur State Film Development Society Masung Film Society Manipur na sinduna filmmaking workshop as the pangthokibani. Workshop asida temani na saba participants nifuna saruk yaki. Participants sing da takpi tambikiba Delhi amasung Kolkata dagi lakpa film division ki staff sing da MSFDS ki secretary Dr. K. Shushila ne kai khundabu utuna kudolpot tamki. Manipur ki saknairaba filmmaker Aribam Shyam Sharma na workshop aduda sarukya kiba participants sing da certificate na jingbasu yenthoki. Thauram loi silakpada workshop ase sarukya kiba participants sing na puthokpa film ani Tale of a Pony amasung Leitreng miyam da utki. Loinana Hawam Pawan Kumar na direction piba Phum Sangsu Kudol Tamki. This is a very small state, very few population is very few. Aduna sida film guma to ba si oiro ida bane na ko hujala pani Manipur film oiro da pot la kadong changino kadong na oiro da tabak ni have number 1, but it happens against all odds. Prithvi da letaba population amana sok yam da population na film number so sok ta bane sincere war body adum masana porchi masana totally because Manipur city yam fertile ba creativity gi yam fertile ba lamni jagoi dieng bi sei dieng bi people lam sigir Manipur gi jagoi dong to kalai chuma pun disle ganati. Manipur Science and Technology Council Mass Tech Sinduna Lakliba April Tara Taretaki Kunfaba Numit Mari Nichumna Oriental College National Mathematics Day 2016 ki continuing program pang thoklagani haina council asiki cherolamana hairakli tongan class category sing the competition and the model exhibition yang pang thokadaba program asiki akupa marol sing office asiki lobiduna April Tara manga fobugi manungda form thazilakadabni haina cherosum katarakli. Continuous Comprehensive Evaluation CCE haiba hiramasi matangda numit marini chumna pangthokadaba workshop among sidagi DM College campus laiba Hindi Teachers Training Institute hodokre. Workshop ase Examination and Evaluation Unit SCRT lamfel partner sinduna pangthokpani. Thoramasi Maroina Continuous Comprehensive Evaluation lakpadagi Mahiro Singi Chayol gi oiba parikha amadi tongan ba changyeng kya torakpasida oja singna karamna Mahiro Singbu takpi tambigadagi haibadu khanghanaba workshop ase pangthokpani haina SCRT gi OST Dr. Yumnam Nandini na phongdokhi. RTE 2009 sigi maruiba pandam sigi manung channa akoi continuous comprehensive evaluation haiba akoi changi hariba akoi changi gi niyom ama khak leiriba se class 1 to 8 phokta leiriba satra sing asida asigumba niyom sing asi chana halaga hanagi ari leirammiba akoi gi sahi amada examination se ani raktang tawbagi mahutta akoi gi weekly gi oina natraga monthly gi oina exam se tawraga angang sing asi khangabra natraga khangdribra haibado akoi mamutta na khanglaba matungda khangda boleraga na madu khanghalaba matungda angang sing asi buptungi yumbire afaba angang ama oina na bagi damakta akoi gi takpi tambina bagi magi niyom mayam adu khanghanna bagi damakta asum training program ase sinjabane. All Manipur College Teachers Association Amaktana Nauna Manipur ge Minister Orban Nongthumam Biren ge unaduna thagat wahai kya phongdo Kran Association ase ge jerol amana hairakli Manipur ge higher education gi fibam ase manglom de changste lagna bagi wafang kya phongdo ki bagaloina na college ojas singi demand kya satham ki haina jerol sim katari Regional Institute of Medical Sciences Rooms ki nauna officiating director oina khallaba RK Dines IS ngasi officers is a joint talk ki bagaloina na institute ase staff singna oktuna sakhang mai khangna bagi thoram amaso institute ase mini auditorium da pangthokre Tharamadu the Institute Medical Superintendent Professor C.H. Arun Kumar, Institute Chief Finance Officer, Deputy Director, Faculty Members Singamadi at the official Sing Susarukyaki. Election gi chilla bathabak sing loisin krabamatu Institute Saknar Faculty Members Singaloin and Hospital Sigadamag, Afaba Kongtang Kalokat Pangam Khanbada Nungaiba Poi Haina, now no officiating director in a Taupuraba Arcade Nest and Simahapu Opogi Tharamadu Fondoki.
Public Hospital and Research Institute linked Kibagi Chahi Taramanga Farak Pagaloina Hospital is in a Janim Samadi Manipur Muslim Welfare Organization ga Kutsamnaduna Blood Donation Awareness Campaign Amagaloina Idan Tobaki Toram Amapang Tokre. Hata Dalaiba Public Hospital and Research Institute the Pangtok Batoramase State Blood Cell National Health Mission sponsored to the Pangtokani. Public Hospital staff sing MMWO Githomi Sing Yauna Miyokana Idan Toki. Donation के मम्मा पंक्तों चली बसे पब्लिक साल से लिंक लग बसे सही ट्रांग मसूरे बसे सही ट्रांग मसूबगी फाउंडेशन दे ऐसे के मेल लेना कोई MMWO मणिपुर मुस्लिम वेलफेयर ऑर्गेनाइजेशन का खुशम नरगा जेनिम्स की ब्लड बैंक का खुशम नरगा नसी की पंक्तों से बने अनागुम्बा ब्लड दरकार लेबा कैंसर पेशेंट नतरी एक्सीडेंट पेशेंट सिंह द मणिपुर की ब्लड बैंक दल लई के दब चांग से दुकिम जम नवाले मसा मसा ब्लड से अकीबा तुजुंग बयाउदना था अहुम खुदिंग पिथो अकांदा ब्लड दरकार लेबा अदुम लबा कैंसर पेशेंट गुम्बा एक्सीडेंट गुम्बा अदुम सिंह द कानजन नबैदमक की पंदम ममदसु अकोइन ब्लड से पीजबने इगी दरकार लेबा लेजदब सुम मयाम सिंह मणिपुर द खुंदा मिनरिबा जात बिजाति पुनमकी खलगान द कोइन लेतला सिंह मरोइन खलगान ngasi मणिपुर मुस्लिम वेलफेयर ऑर्गेनाइजेशन ब्लड बैंक द कोइ ब्लड डोनेशन असी तौजबनी Taubul Youth Development Association की Taramapan Suba Foundation Dega Mari Lenana Association as library hold a blood donation camp among us Pangto Kre. Red Ribbon Club TYDA, Jenims Blood Bank Lifesavers Manipur, ULASO Ngai Khong Sifai, NYK Bisnupur, Indian Red Cross Society Bisnupur Browns, Global Science Club Koizumana Made NYC Ngai Khong Puna Kut Samnadona Pangto Kiba Kamaduda, Nupi Dono Nipanyana Puna Mio Humfutaret, Nasarugaki Bagaloina, Yankai Nitoirak Idan Tokraba blood donor RK Dayanandasu Saryaki. Imphal West Police Commando na Major Kuldagi Phari Hariba Gita Sharma Chahi Kuntramapan Apopale Khidraba Chandra Prasad Hariba Muese Loba Sigama di Masigilani Singlu Red Army ga Karigumba Hiram Matadamari Lena di Haina Lo na Tinkraba Pripak Brogi Senior Publicity Officer Melaina Cherol Amada Sengdorakli Khwaraman Kaithel da Insang Napi Poche Yoli Banupi Singi Marakta Potfam Pamba Yani Yaroi Haiduna Khana Jaina Kre Khana Jaina Badu Ima Kaithel Amadi Lambi Mapala Poche Yoli Binupi Singi Marakta Thokibani Thaudoga se Lambi Mapala Poche Yoli Bisingna Nagana Lagi Matakta Sariba Gari Parking the Poche Yon Badu Yaroi Haina Tinglak Padagi Khana Jaina Badu Tholakibani Mafamadu da Manipur Police ki team Mamalakuna Khana Jaina Badu Khamdoki Mahot ki Minister T. Shyam Kumar na Khwaraman Kaithel Lu na Nana Thamna ba Haiduna Lambi Mapala Poche Yon Bas Thinkiba Laikrabani Janing da bati kari madang no abla moja perform lai ta bambi la te ba perform lai ba kai the manung da mi chu yauri tempari che tai mi chu yauri po chite ada chen do perform je ma pan da loi na chorong nam dau da phang da di ma kai chen hai ba jamang ra ni hai bi wani pula phambi hai bi wani ni khoi na hai je je handak anong ba pai bi ba sam kumar na akoi gari parking oram ba si hana leiro aduga kai then sabam thokpa sagani hai na pibi le kai then manung gi imai bian singna haure e akoi sai sida sabe yaroi si sabe taragadi manung gi mi sigani hai bi re masida card pai hauda ba yauri ba sidi mo chu state bidem dar makhalamani mayam aphang ba macet adum phamina si akoi gi chakthung nongina si aji kai then sarani haina toraba matam sida ngasi mak asida gi kakhala ka phammo en hai MLA mati singna kok thada pi hai raga imai be lai talai ra mayam gi chawkhan na ba silak pa sida lai ba ki da mak silak pa sida athing ba pi ba se pi han janing de UNC na hauki bachahi gi November amadagi hauduna tha hum hena chatharam economic blockade ki matamda wangjing dagi Imphal tamna chenba passenger gari singna laukiba bhara adu haujik fawba lauri haina lamding Educated Welfare Association na thadorok pachero amada khangalakli hiramasi matang da government amdi mari laina civil organization singna meeting chongbi haina chero simakata na pau chelakli haujik sanabagi pauda nerokayef si sangakfam na taret suba said Manoranjan Singh Memorial CRPF football tournament ki winner oikre ngasi Khumalampak Men Stadium the sana kiba tournament se final match aduda nerokayep sanga phung ki sanaroi Sushil Kumar na match ki kontra ni thoi kontra manga amdi marfumari suba minute sing da panjol ahum malem ngan bana match ki ni futaret amasung humdrani pan suba minute sing da panjol ani duga David L Subhasam de Johnson na match ki kontra taret marfu amasung 90+1 da panjol amamango chanduna MTF se lema khongbu paryam na lakchana panjol ni pan sino da mighty ba pibangam k
Tournament asigi winner oikraba Nerokayab Sisangakfamna medal amadi trophy ga loina basel gi mana lupa lakhama duga runners up tahoraba MTF leima khongna medal amadi trophy ga loina basel gi mana lupa listing humtra manga fangki. Tournament sida Nerokayab Sisangakfam gi sanaroi David Elna best player of the final match, Arup Debnath na best goalkeeper of the final match duga Sushil Kumar na first goal of the final match gi mana lupa listing manga fangki. MTF sanaroi Sida puna goal taret chanduna highest goal scorer gi mana lupa listing manga fangba ngamki. Mamang thagi tang kundagi Manipur amasung Nagaland sector gi CRPF amasung All Manipur Football Association ani gi meeting makhada group center CRPF langjing amadi Imphal West District Football ani na khutsamna duna chathariba tournament se team 32 saryaki. Ngasi tournament loisinbagi thormaduda Manipur gi governor Dr. Nazma Ehebtul Amdi Manipur amasung Nagaland sector gi CRPF ki masak narba officer kyana makong mathang takraba sanaroim di team singda mana mathung kya khudok tamki. आज जो इन्होंने फुटबॉल इतने वर्षों से अपने एक शहीद के लिए जो ये फुटबॉल का मैच आरंभ करते रहे, ये भी एक बहुत बड़ी बात है। खेल कूद से न सिर्फ बच्चों की हेल्थ बनती है बल्कि वो अपना नाम भी रोशन करते हैं। मुझे ये बात की खुशी है कि मणिपुर भारत में 3 चीजों के लिए बहुत मशहूर है। अपने कल्चर के लिए, भिन्न भिन्न प्रकार के कल्चर के लिए, अलग अलग ट्राइब्स के अपने अपने डांस है, म्यूजिक है। वहीं हमारे प्रदेश में खेलों ने भी नाम रोशन किया है। Nong Chingi Fibam Patabana Maramoraga Yatokuna Lakiba Kunipan Suba Junior Boys Inter District Football Tournament se Thasaki Tarukta Kumalampaki Artificial Turf Ground da Tournament Sigi Manga Amadi Taruk Subalik Sing Sanaragani Haina All Manipur Football Association Assistant General Secretary na Thadorpachiro na Kangalakli. Nakalamarom the National Sports Academy gi 2017-18 ge academic session gi damak pangthokiba motor ability test mai pakraba mahirus singi maming academy asigi administration block talaiba notice board tagi khanglaba yabaga loinana mai paklaba mahirus singna heng Kumalampak indoor stadium da pangthokadaba specific test saruk yaranaba NSA gi selection subcommittee gi warol amna khangalakli. All Manipur Veteran Football Association Koba Veteran Football Association am same cray. Nauna same laba Football Association asida Manipur da laiba Veteran Football Club taratare na saru yakibagalo ina thasig aroiba jiolda ahanba sangai trophy haina mingthonba Veteran Football Tournament ama pangthok na same sabaloi cray. Nauna same laba Association asigi President Andrew Brazukumar no oibagalo ina Secretary, Treasurer, Executive Member, Advisor amadi Legal Advisor sing mathau puna ba mioi tarama pan khanki. Pangthok doriba tournament asina Manipur gi veteran sanaroi singdama ahanba meeting amagaloina na ngakpigani asanba meeting amagaloina na veteran sanaroi singoi ba thabak tharong kyada kanaba piragani haina All Manipur Veteran Football Association gi President N.T. Brazukumar na mapal kangjebung da leiba Manipur Sports Journalists Association gi office pangthok gi press meet amada wafam asi thamki. Football bu promote to bagi mawanga bada khanji haibani masi akhode yam winning bagi wanate kasu kaide amana warsu amana su warsu adu khan bagi mahota makhoi mi khara khan gare representative mayam to da karim ta chance bi dare adu machin nugai ti haidra khoi meeting ma tawre meeting da khoi karim da khada balikte akhode yam sijai akhona la na to tar kadi la kadari ba Manipur na haruna sida la na chum to gi dara aran bai ba posipate. National Sports Academy da mahai tamthana bagidama motor ability test mai paklaba mahiro single list academy asigi notice board gi khanglaba yagani haina selection subcommittee gi chairman gi chero umna khangalakli loina na khangalaba mahiro singna heng April manga da pangthokadaba specific test gi dama ayuki pungni panda Kumalampak indoor stadium da report tawrana ba chero sum tarakli aroibida bulletin sigi headlines amana myanda thamsagi Nupi oibi singu mahai masing tamhanda tangai fade du bukarama mong da makhoi bu mahai masing tambigada gi haibus da yamna check singai ohena governor Dr. Nazma Ehebtul Manipur ki politics ki puari dai han boy na speaker Khem Chan yaw no MLA sing New Delhi Parliament House orientation program am yaw Senba chahili singani tara tare te yaga mena target ki tada taran pan na test khongban pangamle Rajasthan ma ko chale the Amasung Nerokayab Sisangakam na taret subasait Manoranjan Singh Memorial CRPF Football Tournament winner was Cray.